Pausadempum Ibamar Ibapaukhara update Taujari. Si Minister Berena Televadida Chatuna Irang Toki Pamapam Yang Senkre. Televadida Irang Toan Kiva Singi Madagda akan ba Tabaglakot Kani sa Minister. Imphal East Sigi Kurai E Sigi Marungsan ba Televadida Ngarang Toki ba Tagdok Amagamari ay nanapapam at Kundari ba Miyoising na. Lambi ting bagi tabag sa tarakpadagi miyam gi maragda sauna ungkana ba toki ba atuda si Minister nong tombam Berena hagteng na sa tunay yang sengre. Tawto ko si ano ba miyo kadimag sabsana action law gani ana si Minister and Berena pang dokre. Housing lady pa Televadigi sa inabawa pa masi matam sangtan ba iaroy. Masing ba wato kasi di yari ba makay tuna waroisin prak na nabako na ba sangi maduna tatuna ungkana daga tampana sauna rakpani. Mafam aduna police lay river asi adugumba pamdaba thagdok thoba thingnanabani adugumba thagdok adu thokpa matamda senariba sing adu faram lava furam banatragana thinglamba oirabadi irang thoklamdaba suyai hanadagi lay river laigi mitam adu hekta lagthokpa adu maram sadabra haibane masida samson sajin badi karisu kaide lambi mayada khinba lai lagthokluba adu di maram sade senaba sing adu faganaba SP da haige Masada irang sagat pa tawigano lai mangkre harabasu aingonda pau pibiyu ay layri karino yang singani nakalani mag amatani amana amata karisu tawba yaroy kanaba sa inaba layba yaroy magi layfam thokba laygadabani makatare irang tawgano social media da irang sagat kanu kanada bada social media da pangtha thagat pana karisu kanaba purakloy aikhoi nungsina na ingtha tapthana laysi logi mathakta kana amata na layba yaroy Polising su ningti na nga kadabani polis lay na irang toglabadi maduki tiaksak makoy na pugadabani ayda sa Minister nong tumbo Berena polis na kangan ke ay koy masal ahat na bagi belu karino busy Berena lusing ba lingak asibo ingna laybasi irang tokan na nabasin naba yaw tabanate kung sa natugi matang da sa Minister da paumising na hang ba da hay talifadi da toki patagdog adugi nungay da doon na mapamasta lakpani Miham na social media da ka henzin ba post upload pang tau gano. Social media da pam da patagdok tokan badan na tana irang tokan bani. Lambi da tayo may tapa matam da yung may tapa gumna sandok pa asi takwam tok da bani. Nganang itagdok adugi matang da upload tau kibasing cybercrime na case law kada kapagala gani. Kari gidabag lambi mapanda layba lagi mitam matu law tok laga lang tok puno hanggi. Hausi saya naba layba dagi koda case lay riba ahong punggi case asi atubata doisin na nabahawa nari. Aikoi Indian ngagtani Manipur da yalongwai dagi leminar lava ngagtani aikoi kaina ba yaba nate amaga nuksina dana bagi maungda satarak pasi tawgano lengak lairi asigam patawdok thokpa matamda lengak na tuminda lairoi hekdu tawning ba pangtok tawba yaroi nadai chadana migi laigi mitam lang thokpa yaroi lengak na archaeological site when law thokraba mapam asi ningthina ngak sen gani Televadigi hana dagi leraklaba laisang asisu yagani Nagalani magyanava amagi makada lay binabatabani social media da karan taubasing awa anatarak pamatamda noay tabap haunarakani haike. Painda bagi lambi da may thapa da yung may thapa gumna wan bagi kahan ba tabak sa taba si tawaning de. Ngari tuway yay kay ba taubasing matong da taubigano amasong maralay basing luhay na pagad kani. Maramas nasi kung papipa masi matong dapo kanda togan bigano ana sa Minister na makadagi. Maragasi da media da la na pau sandok pagi fare. Porompar police station ki manung chana leiba Televadi area rangarang nomidang thokiba pamdaba thawtok atugi matangda social media da landa pau sandok tuna irang sagat bagi damak Beswade Prasad Sahu sai kulumdoi suraba miyoy mangasi city police station na pagalaba tungda Porompar PS da sinagre police na faraba Beswade Sahu Televadi soibum laikai dagi Syam Kishore Sahu gi masanapani haire Thasbay aba mafam dagi fangpa pau amagi matungina wathogasiga mari lena na miyoy kya ama fana na police na tanari Makoy ki manung dangarang social media da thoki ba thawdok adugi matangda post thagat ki ba khurai thangjam dai ga dagi athoi ba kawba miyo amaso yauri mag anticipatory bet lawraga lermana phabai khotong chap alaitre hari khongsau ba trend yawrakre aduba ticket counter di hangtre Manipur ki miam railway ticket punakak pagi khotong chap phangtre Manipur ki Tamenglong district ki manung chanba khongsang ta leiba railway station phawa passenger train chen ba horabasu harbar railway station amasong Imphal da passenger sing ticket kafam counter ama phawa hangdok pi dabadagi mapalamda miyamna sathok tasin tawbagi ticket kakpa amasong railway concession lobada khotong cha da ba kaya mayongnare Manipur lenga ki transport department na railway authority da passenger reservation counter hangdok pi na pase iduna khangan khraba phawbuda railway authority na tumina license ki badagi miyamda khotong cha da ba mayongnari haire Saliba sahi asigi ahokiba October 18 da India ki President
Draupadi Murmuna Hanboina Agartala Railway Station Dagi Agartala Ziripam Khongsang Service Taugadaba Zan Sadabadi Express Railway Service Audoktuna Seoul Amada Ningthaugaba Yum Sagasta Amasung Irai Numit Ta Numit Humdi Passenger Service Yan Bahu Kibani Kumzan Sing Amakasapan Marfudara Taruki Nabimbo Mangata Manipurgi Miyam Namapanda Satok Susin Taun Bagidamak Railway Ticket Kakpada Konong Chan Bagidamak Manipur Lengaki ZAC Commissioner Amasung Railway Administration Ki Mahutsilaga Kolkata Leva Safeguard Merchant Manager Nakudek Pi Natuna Umbarang Komda Passengers Reservation System Ki Office Ama Hang Tokibani Masigi Makha Tarakpada Susanpur Dasu Adawa PRS Office Amasu Nauna Hang Tokibani Hari Infanda Dokiba PRS Office Ani Asi MSRTC Amasung PRS Ki Contract Staff Tarang Marinam Salai Tuna Tapak Taurakibani PRS Asi Salai Ba Aurak Pada Ticket John Bagi Panglakwa Senpam Gi Sada Mari Railway Na Commission Pidon Salai Tuna Lak Bamatong Hariva Commission Ki Senpam Asi Sada Ani Damuk Hantaraki Madugi Matung Da Sada Ani Ki Commission Ki Senpam Adusu Amuk Tok Tokraga Iwaliba Ticket Makal Sing Adu Dagi Senpam Oina Kara Kara Piraga Salai Tuna Lakibani Maragasna PRS Imphal Amasu Susanpurgi Staff Mangana Yamlaba Senpam Lana Sinna Thoki Bagi Watok Laki Ticket Gakbagi Senpam Atu Makwena Peng Da Deposit Tawgadabada Taudana Sinatok Lamba Tengna Kibani Masidagi State Business Commission Senariba Staff Sing Adugi Matak the case Lahutuna Ticket Pahuki Linthoi Misi Mapuruiba Manimbok Fare Kaksing Police Station Konba Kaksing Laithago Laikai Kati Paring Daliva Yumda Mamang November Kontra Madi Tasagi Amagilonava Hing the Laikitaba Kati Mayum Ongbi Nong Sidombi Elias Linthoi Sai Kunganitoi Suravi Gimisi Mari Lena Mapuruiva Mahesan Sahi Kungamanga Amadi Manimbok Police na Fare Police Dagi Fangba Fauna Hai Linthoi Misi assisting the Ningai Oi Haina Mapamlom Dagi complaint Tarabadagi Kaksang Police Station Ki Tim Na Linthoi Gi Manimbok Ibimsa Debi Sai Yang Heganitoi Ngarang Phagi Atau Mapuruiva Mahesna Ngasi Nungtil Pung Homrom Taba Matamda Mayum Dagi Fabane Amram the Linthoi Misi Asita Sienava Mioising Logi Oiba Zerak Bibu Hana Misi Asigamari Lena Sem Kiva Zayasina Sindana Linthoi Ki Mapam Lam Kangabokta Wakat Mipam Amasupang Tok Nakamaromda Sahi Wakat Mipam Madu Saruki Akiba Zayasigi Ko Kadagi Laying Pirapoksom Romes Nahai Mayum Palapin Pi Masibada Quadaki Tamoy Sokadabasi Mapuroibani Atobo Linthoi Sire Hapa Pauta Badagi Napi Mayungi Misa Luba Da Mapuroiba Tolakide Abadi Postmortem Tawbada Susaruki Akidabasi Makmara Lire Habiki Kodamamane Marabasana Misi Asida Sina Bamio Sing Logi Oiba Matik Sabas Erak Panganduna the Peter Tokva Asing Matodok Sing Asi Lamdamasi Makatana Tokandana Mari Basing the Horabio Messi Siki Matanga Hayang Kangabok Makalekai the Leva Rising Union Club Kilampakta Miam Gyoba Mipum Amapang Toklaga Lebaki Organization Singi Mateng Logani Hari Kangsub Zero the Lam Kopsin Batakai Bada Irang Tokre Kangbopi Forest Division Yimanung Chanba Kangsub Zero the Kangron Gi Wang Bata Nona Sajalamba Yumani Amadi Fayangi area the Sajalagba Resort Ama Forest Department and Asia Yuk Tokre Miam Nirang Aurup the Gitiar Gas Cell Kaftuna Tankai Kre Pawasan High Kangsub Zero Girija Forest area the Yum Sajile Habagi Pau from the Gijum Singatu Taktunaba Kangbok Forest Division Gitim the Manifu Police Amadi Arbegi Masing Jamlaba Parson Singabateng Lauduna Mafamatu the Ngasi Ayuk Sangsinke Forest Amadi Security Timadu Mafam Atu the Sanglak Payaroi Yum Togai Yaroi Adun Kangsub Zero Beleski Masing Jamlaba Kunsasing Tolotuna Kun Masinki Lambida Uwa Fajintuna Lambe Tenke Tungda Kulgi Sefiauna Nakal Anigi Maragda Warisana Bada Sangpai Sunga Yaroi Haiva Haina Kunsasing the Subjung Leptuna Lake Badagi Kunsasing Ado Security the Gas Kaptuna Tankai Kunsasing the Police Tamna Nung the Tarak Badagi Prisamadi Kunsasing Marak the Asokapan Yaunaki Kunsasingi Aurgliva Irangadu Sakatfa Yaupani Haiba Milkia Amasapagat Reserve Forest Kanglun Gipwang Bada Kangsub Sirugi Reserve Forest Area the Sajalamba Yumaniado TR Renaissance Masa TR Finalson Amadi TR Droibu Gine Ngasi Takuki Bayum Aniado Masamasana Sidok Serapa Kangpopi Forest Division Gidi FO and Ganesna Aukiva Tasigi Anita Dotis Amataduna Kankiva like Rabani Hari Manipur Sagul Garisin above Ponging Tawatanaba upon Bamipamna Warep Nagre Manipur Handak Sagul Singbo Sagul Gari Singbuda Sindariba Sing Asi Poning Tawatava Han Manipuri Boni Kananabamadi Sagul Gangza Yokanabagitamak Tabak Toriba Lamdamasiki Tongatonganba Lubamadi Mahiri Lupsin Warep Nagre Wafamasi Democratic Students Alliance of Manipur Desam Manipur Horse Riding and Polo Association MSRPA All Manipur Polo Association Amba Manipur Pony and Polo Flyers All for Association Amazon
Ibodong margin kubum kanba lup ki thangma isin saruk yaduna haingang da leiba ibodong margin kubum da pang to kiba lup sing ko iba apunba mifam amada warip nakibani sanabagi pauda FIFA World Cup 2022 Morocco na Spain bo penalty da thoramdaga quarter final jawduna lamba ngaikhre FIFA World Cup 2022 gi ngasi sana kiba pre quarter final match da Morocco gi goalkeeper Bono utkipa fazaba performance ki matingna Spain bo penalty shoot out da maithiba piramdaga quarter final jawduna lamba ngaikhre Spain amasuk Morocco na sana kiba pre quarter final match asi haurakpadagi Spain ki sanarusina akan by attack chataduna laki Spain ki sanarusina ball paiba ki sang yamna wang khrabasu Morocco ki defenders ina ningthina lamba mayuknarakpadagi goal onthokpagi tancha phangkide sanabagi kungatare suba minute da Spain ki Jordi Alba na semlakpa yamna fazaba Kodong chaba ama teammate Marque Asensio na kausin bada target chumba ngamkhide Morocco gi sanarusina su ball hek phangbaga Spain gi half the position na bakana wona raki sanabagi kuntra suba minute Morocco gi Roman Saez na Spain gi sanarusin tung onam laga pukhalakpa ball ama Rodri na clear tawke Spain gi sanarusina goal ekap angduk na bakana wona raki pado an half gi apiba matam loisin ba fawda kodong chaba phangkide ani suba half sanarapada Spain gi sanarusina ball control tawtuna laiki sanabagi umputra manga suba minute Spain gi Vedini firakpa yamna fazaba cross ama Morocco gi defender Nasser Mazroui na maike thaidokibadagi goal onthok lamba ayaba kodong chaba ama Spain na mangjaki Spain gi sanarusina match ase afungpana dominate tawba ngamkhrabaso Morocco gi defenders na akan balamba pirakpadagi goal account angdopagi kodong chaba phangkide match gi afiba matam loisilak fawda team mani gi maike dagi goal chanadana laki injury time gi hanpa minute Spain gi Alvaro Morata na phangkiba fazaba kodong chaba amaso goal onthokpa ngamkide extra time sanarakpada Spain gi sanarusin akan by attack sataduna goal onthok nana bahona rakrabasu Morocco gi defenders na kodong chaba phikide Morocco gi sanarusin counter attack sathaba ngamkrabasu Spain gi goal maya da jawsin na bahona bada awaba oiki extra time sanarakpadu team ani gi sanarusin goal onthokpa ngamnadana lakhibadagi penalty shoot out da maipakpa team khanbagi mathau tage penalty shoot out Morocco gi goalkeeper Bono na set Sodani save tawfang am khibadagi Spain bo ahum sono da maithiba piramlaga quarter final changki penalty shoot out na Morocco gi maikedagi Saviri GS amasung Hakini na goal onthoki Morocco na quarter final da Portugal amasung Switzerland ani gi athoibaga lamba tawnaragane maragasida ngasi yo angan bada sanaki ba Portugal amadi Switzerland na sanaki bada Portugal na Switzerland bo taruk amada chawna maithiba piduna quarter final da Morocco ga thengnaragane Masagi sahi taraga mangarom damag surakpada ikai khuna pamangan bikhibadagi mama oiraglabi nupi masa ama mayam danjinba yadabadagi lengana chalaiba hom de hingli Gyananda Naurem isagi oijapa yaba yum amatang pibirabadi yamna nungai jagani victim tabada yamna nungai taba thodok singi manung chaliba masagi sahi nauribi sahi taraga ni fan sotribi nupi masa singbo namduna ikai khuna pamangan bipagi thodok singi manungda ama oiduna masagi sahi tara mangarom damag surakpa Kumzali singani taraga tarukta sagaygi mafubok thokpa masagi sahi marfurom suraba ahal amana yamna toina ikai kumnaba mangan bibadagi angang nupa amagi mama pawu oiraklabi nupi masa ama mayimdan jintuna mahusagum laijaba phang dabadagi lengana salaiba swadar graha amada sangjabam lauduna lehori nupi masa asina mahagi ponsi pa mahusagum latangdu laitana hingjaba phangnanabagi damak masagi oijaba yaba yumma mata pipi nanaba sinbirabadi yamna nungaigani haibago wafam sa phangdoraki Maki ponsi na ngasi pabuda manifu lenga ke social welfare loisang ki makada salaiba homa sida sangjapam lauduna lairakibagi wari punamak lira tuna mahang nahai Maki may masi ahana sanden disiki manung chanba kul amma warambadagi ausik na nauna sem ki bateng nofwal disiki manung chalaba kul amma dalay bane Apo pumapa naw nakay nakipadagi mama na pamlaw uduna amasong angamba migi tabag inkang suduna yokpi thakpi rakhi bani thaudok thokiba madamado mahag masagi Sahi taraga mangarom surakpa madamdani mai basu khara sava Sagai gi mafubok thokpa alama makhoi ki yumda oksak lova hek laki nong mamhangna mabuknai aiduna phamungda hiptuna lairingeda allasina magi fuk anaba fanana ba nambigi aiduna imungda changselaki bani matamadu mahaki apokpi mama asu laitaba tanja oiki aduga mafubok aduna fuknaba fanbigi haraduna masagi sahisu yamlaba al oivaga loinana sagai gi mafubok thokwana toidongna aranba wakal kangide adubo mafubok aduna mahaki anaba fangani harakpa loinana Maki kai kumnaba mangan biki bani haire tawdogasi gi matangda kana amatada haidokpa yaroi karigumba haidoraklabadi hatkani haibana singba wai sing haiduna suki halamki adubo laibak thibadi tawdog adu thokraba matungdagi maki apokpi mamana thabak ingkhang suba sathokibagi
tanza yengladuna ahal asina mahakpo makatana ikai khumlaba mangan bigi masidagi matam kharagi tungda mahaki haksang da akai balaki doba angang oivanina karisu luna khanjilude adomoinamak thodok sing asi thokiba tha taruk tarelom surakpada mahaki phibam mimang thongna kairakpadagi mama ga pokminaba mama amagi masanokfa mahakina matai thokfa amana kholgi miyam da mahak naw pore mama oigedori aibo wafum phongdorkibaga loinana magi phibam asi matau karamna oilaglibano haina wakalaki haire wakad asidagi khulgi miyam punduna kanana thodogasi thoganbano haina mangon haglakibada magna thodogasi masagi sei marfurom surava mahaki mafubok thofa alasina thoganbani haina khulgi miyam da wari singleki atomana khullatu da kugan banganba imung oibana alasina thongasi satharam loi atoba miyon aramgani haina kan kiala pasu yauki atomana kaina thangda khulgi authority na wari pumba taraba matungda aladu mara leire haina lemnaki adobo logi oibana korpam thokpa thabak sing lokatbagi mauta makoigi forofgi customary logi matungina ahladuda sansa ama konghanduna khulgi miyam cha khangbaga loidana napurabi magna polakadoriba angangado mafubok thokfa ahladuna yokadabani hanasu khulna lepnaki khulna wel sathakraba matungda ahladugi imungna mahaka masung mahaki mamabo atofa khulgi misinga unhan kide khanggiba yadi habagi matagum makoigi ka manungda solon sinduna tham laga nomagi sarak sak jara sak khara pijaraga adumak thamlaki haire Napurabi mapu mari lena doctor da checkup tawbana singbagi thabaksu amata tahon ki de haire adomana noma makoi khulda national rural health mission gi makada lemna layem bagi ke mama pangtorak matamda maksu masa checkup tawna na basarki mathangi numitna sunrise activist ni habinupi amana lochingbi mioi khara laglaga makoibo so londona thamrakliba yum atodagi puthokna da honaraki nupi aduna ama masada haibagi matungina makoigi khulda pangthokpa lemna layem bagi ke aduda saruk yakibi nurse napi amana mahaki aksangi mong matawadu thengnabadagi nuwaitaduna baw perakpadagi napi aduna mioi kharaga loinana mahakpal lehing nadaba lawthokpa lakpani ana sapongdogi adoba matamadu khulgi napi mayam thoroktuna mahakpa khuldagi puthokiba yaroi haina thingnana honaraki matamadu child rights activist napi aduna si amada wai khara iraga nakoina napi masa si puthoklaga layenge haibada yadrapadina napi masa amasung mahana nawporiba angang asida fatanungda thorapagi teksak nakoina pugadabani haina kudek piu haiki wafam aduna khulgi nafi amadana makhoi oiba khodek biu yatana laithokladuna layingai gi serakta child rights activist nafi adoga lakminava nafi na mahak amati mama po khultagi puthok pirakhi bani haire namidadu da nungawrok ta laiba all tribal women's organization ATWO gi office ta thongbaga loinana mafam adu da menini leramlag aujik makhone lerakliba home asta kumja lisingani taraga tariki January taraga mari dagi ngasi papa lerakhi bani haire home asta lerakbada ningthijana sa ba takfa tawdaba masung wakal nuwaidaba loinana nafurungeda sagada hitak langtak amata sadabada mahaki masasu sonjilakpadagi homasagi staff singna mathangi nabita Thawan district hospital admit tawbiduna abuk layeng biki tungda janimsta kumja disingani taraga teriki February manghatam hak aswayangam yawdan angang nufa amapoki adoba ngangdu social welfare loisangi specialized adoption center SAA sandel gi kambu amanda lawki haire victim ohora pinupi masa asina makata na phongdorakpada child rights activists atuna makhoi da magonda tamlakibada protection of children from sexual offense pokso gi makata case sama lakwaduna mahpo ikai khumna bamangan bikibani ariba sagai gi mafubok thokpa aduso mama masab khuldagi photorakpa namit kharnagi matungda police lakotpa case amaga mari lena fare thagara jail da thamlamki adoba vel da thokraba matungda masa ngamlaktabadagi laikidre anasu phongdoraki haire loinana mahakso angang unarapa matung apokpi mamaga loinana khulda sangduna leirage harubada khulki authority na makhoi bangak senba ngamloi makhuida khulda sanglakpa fatanungda thorakpasu yabani na madugi deksa khulna puba ngamloi harakbadagi khulda sangduna machagi yumda laininglabasu sangbaki tuna amasung ngamdaduna ngasi baba homasida sahi taruklom saidangpam logduna leiraklibani haire homasida tongan ba skill development gi marilena training singi manungda visa loan sa da saruk yatuna leilakli homasida makoiga loinana atofa tongan ba wathoksina maram oirag lakhibisinga loinana leirakpana nuwaitaba musung kudong sadaba amata thengnadanaba homasigi staff singnasu thawai yawnadi loinabiri tasengnamak staff singna mahakpa masin manaw dogna loinabi masimana masagi asengba yumda leiba phangjadrabasu homasig nasidi makoigi mayumagni haina khalle haire adumako yot minegi saitheng phanglabi kyagidamak tongan bathawak sing lekak na paikhat pirabasu customary law practice ki matungina waroisin purakre arkasu logi oiba thabak sing lakhulubagi damak masagi khulda sangbada
kudong chadrabi mahakumbi victim kaya amadi mayumda changduna leibada kudong chadaba kaya mayoknari mahakumbi masagi fongnafam oijariba khulda changduna leibada kudong chadabi kaya ki punsi tungkoina tangdu leitana leiba gyanadaba mafam saba yengbiduna masa masagi oijagadaba yum amamam pibinadaba sinbirabadi yamna nungaijagani anaso phongdorake makatarakwa atop pauda Gujarat BJP na mai fakani Himachal Pradesh na close contest tawgani exit poll Gujarat amadi Himachal la pangthokiba assembly election ki exit poll da BJP na Gujarat mai fakani aduga Himachal Pradesh na close contest oigani haibagi wafam pangtokre sagol sunamita ki hawraka state ani asigi pangthokiba assembly election ki vote masing count tawba hawgadori bane Gujarat BJP na tari chuwa thangna tamgi wena sarkar paina na BJP na protest tawri bane News X Jan ki badna survey tawkibada Gujarat BJP na seat masing samaga taraga taritagi samaga nifu wawa phangba yai aduga Congress Nationalist Congress Party NCP na seat masing kunthraga mari dagi yangai mathoi phawada phangba yai banare Aam Aadmi Party na seat taruk dagi taraga humdoi phawwa phangba yai aire Ningthauga panmit tongan ba exit poll gi result da Bharatiya Janata Party na Gujarat tarisuba tam gi una sakti paragani ana predict tawre Semski wathok Ozanufi ani di sangjarak padagi fare atai fare fova khongjang sangsila kadore Sems Science Institute of Medical Science Porompar ki bhairoi nabi masa ama institute asigi founder ne ikai kumnaba bangan ki haiba thawok aduda Lockdown ba yaubini haiba Ozanufi ani police na fare thawduk aduda senabani hariba sing fare fovodi je sinama khadaba khongjang kya sangsila kadore Tawdogadu gamari laitana fare fishing adudi Sonia Yambem Elias Nonivala Chanu Sahikun Gamavan Bamun Kampu Yambem Laikaya Masong Laisram Kunjarani Devi Sahikun Ganifan Top Khonang Makhongne Makoyani Namajin Bita Women Police Association Impal West Sangjarakibani Hari Police na Makoy ani bangasi Judicial Magistrate First Class Impal West ki Quarter Photoke Makoy Bamakata Pong Pong Satanapa Bit Umnigi Police Custody Rimal Lautari Hari Sonia amasung Kunjarani bo koda photokani abagi pau phangbaga JSC gi thawmi singna ngasi lampel patalaiba court complex ta thomjilaki police na makoi bo court complex atudagi safagada ba yenglaga naron ta photoki court complex ta thomjilaki ba sing aduna thawduk aduda chenaba sing athobu matam da fagada bani tumina lesin bi yaroi han penda ba ofum kya su phangdoki Manipur Press Club ta phangthoki ba pawmi singuna ba amada JSC convener Laisram or Rosni ne hai thawduk aduda chenaba mi kudimak Fabiu aiduna matam sangna dagi tangna duna lakli saklaba matam asi kanagumba amata fadana lagi bane thawdogadu da senari bi ozani ngarang police sangjirakwa kaloina namakoi ani phake aduba thawdogadu da maruena senari va Semski founder Surjit Kumar amasung wajid haujuk phadana leiri makoi ani 44 anbalaitana khongjang changsilagane JSina hayengdagi wakat mifam sa tharagani lagliba namit humni asigi manungda makoi ani mak phadagadi marini subat namit December mafandagi Indo Panma Road NIS 2 Ase thingba yauna makal kaya gi khongjang changsilakpa yai government asu makoi ba fana na bkhona bada akan bamiyang changbiu haina rosni da phangdoki aroibeda content sing asigi markui ba pau khara asiba pau damjariba Manipur local news YouTube channel asedagi yangberiba punamak padaga sari channel asina domda kana badi subscribe tawi business subscribe tawi romaloina like and share tawu sukawi kanuk namak po amakana thaga sari